Image Paodam yang tabi di pakwai penamau po Reena Naorem nahan mamuktada taram naukchari loinana khurumjari ngasi gi maru Paodam COVID-19 pandemic sandorakpa amadi laina asi mayoknana ba medical material ton 2.6 airlift tawduna Manipur da thunglakre Sangai Express ki nisikanda sapam na Chief Minister COVID-19 relief fund da lupa lakh mga donate tawkre Chandel District ki Khengjong amadi Chapikarong miyamna yanthongna nanaba essential items sing Minister led Pau Hapkirna lamthakre loinana Prime Minister Narendra Modi na ayusna sanitizer sing puthokna nanaba appeal tawkre mapungoiba pawmu pijare COVID-19 pandemic sandorakpa amadi laina asidagi mayoknaba ngamnaba India pumbada numit 12 ni lockdown tawkhiba asida miyangi khanduna India ki premier hydropower company ama oiriba NSPC limited na metric ton 2.3 ki material sing airlifting tawduna Manipur government da ngasi pirakre medical material sing asi Delhi dagi purakhibani Manipur government na medicals gi polam sing asi pibirakna na ba NSPC da haijarubadagi NSPC na metric ton 2.3 lumba medical material sing asi cargo da purakhibani Hariba medical materials sing asida sanitizer, thermal scanner, masks na chingba yauri hairi. NSPC ki chairman and managing director AK Singh na fongdoropagi matungina NSPC na hojik oiriba COVID-19 sandoropagi awaba tanja asida leiba ki damakta lepli leina asi thengnana bagi damakta lupa crore 2.5 earmark tawkre hairi. Chief Minister COVID-19 Relief Fund da Sangai Express ki mingdagi ngasi nisikanda sapam na lupa lakh mga donate tawkre laichadasibu thengnaba mating oinabagi damakta donation adu tawkibani nisikanda sapam na lupa lakh mga check adu pauche sig editor Khogendra Komdramga loinana Chief Minister and Birendra Khusinaki Nakalama romda handakta nauna semkhiba Chief Minister COVID-19 Relief Fund da hojik fawbada lupa lakh 2.7 khusinnarakre Atay mating panglakhiba singdi MLA tamay SC Awangbo Newmaina ADC Tamenglong gi chairman Namsimray Pamay amadi ADC Chandel gi chairman di Ringkuna Chief Minister COVID-19 Relief Fund lupa lakh amamam dan tawki Liberal College Employees Association na lupa lakh ahum Jain Samas nasu lupa lakh ahum Sanaton Samas na lupa lakh ani Sikh Samas na lupa lakh ama listing yang kay mathoy yauna atay organization amadi lanay miyoy sing na relief fund asri sale gi mating pirakli Federation of Government College Teachers Association Fegokta Manipur na Government College oza singgi nomagi tolob Minister gi COVID-19 Relief Fund da donate tongnan na ba warep na kre warep asi Fegokta gi emergency meeting ama thasi haukiba tang kun ga tarukta pangthoktuna warep na kibani senpham asi Manipur government gi college oza singgi March ki 2020 gi tolop tagi piga dabani amadi government college gi oza singna Manipur da coronavirus COVID-19 gi mayokta thengna na ba sogot pina basu Fegokta gi thadorpa cherol mana appeal toragli Hauji malem ni mafam punamakta pandemic oina sandorakli ba coronavirus tagi ngakthokna ba state government na kanna honariba sida kharadang oirabasu mating oina ba haiduna Manipur government ki Department of Education S ki makhada leiba oja singna nomagi salary CM's COVID-19 relief fund da donate toragani haina di Manipur Government Higher Secondary School Lecturers Welfare Association MGHSLWA gi General Secretary oibata natana Joint Teachers Forum JTF ki convener M Jadumani Singh na fongdorakli Mahana fongdorakpada miyam gi damakta government na lokalakpa thabak thauda kuding makta oja singh na angamba mating pangjage haina fongdorakli COVID-19 dagi mayam checkshin na leibiyo madi daita leiba citizen ama oibagi thaudang lominarasi haina su fongdorakli loinana oja singh na nomagi salary donate toba ayaba pirakpagi damakta su thagachari haina fongdorakli COVID-19 sandorokpa thengnana ba lockdown chathari ba sida state government na miyam da nomada changba essential commodity sing
ꯐꯪꯍꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯦꯡꯖꯣꯡ ꯑꯃꯗꯤ ꯆꯄꯤꯀꯥꯔꯣꯡ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯄꯤꯒꯗꯕ ꯏꯁꯦꯟꯁꯤꯌꯦꯜ ꯑꯥꯏꯇꯦꯝꯁꯤꯡ ꯉꯁꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯑꯃꯗꯤ ꯒ꯭ꯌꯥꯁ ꯃꯤꯅꯤꯁꯇꯔ ꯂꯦꯠ ꯄꯥꯎ ꯍꯥꯎꯀꯤꯝꯅ ꯂꯝꯊꯥꯈ꯭ꯔꯦ ꯆꯦꯡ ꯕꯦग ꯌꯥꯎꯕ ꯑꯄꯨꯟꯕ ꯇ꯭ꯔꯛ 5 ꯂꯝꯊꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯃꯤꯅꯤꯁꯇꯔ ꯂꯦꯠ ꯄꯥꯎꯅ ꯁꯨꯒꯅꯨꯗ ꯉꯁꯤ ꯑꯌꯨꯛ ꯄꯥꯡꯊꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯈꯦꯡꯖꯣꯏ ꯑꯃꯗꯤ ꯆꯄꯤꯀꯥꯔꯣꯡ ꯁꯕ ꯗꯤꯕꯤꯖꯟꯒꯤ SDO 2 ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡ ꯑꯃꯗꯤ FPS ꯑꯦꯖꯦꯟꯠꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯤꯅꯤꯁꯇꯔ ꯂꯦꯠ ꯄꯥꯎ ꯍꯥꯎꯀꯤꯕ ꯑꯁꯤ 41 ꯆꯥꯟꯗꯦꯜ SCꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯃꯥꯏ ꯄꯥꯛꯅꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯉꯔꯥꯡ ꯃꯥꯔꯆꯀꯤ ꯇꯥꯡ 19ꯗ COVID-19 ꯊꯦꯡꯅꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯃꯗꯤ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗ ꯃꯤꯌꯥꯝꯗ ꯏꯁꯦꯟꯁꯤꯌꯦꯜ ꯀꯃꯣꯗꯤꯇꯤꯁꯤꯡ ꯐꯪꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯊꯕꯛꯁꯤꯡꯗ ꯁꯨꯄꯔꯚꯥꯏꯖ ꯇꯧꯅꯕ ꯆꯥꯟꯗꯦꯜ ꯑꯃꯗꯤ ꯇꯦꯡꯅꯧꯄꯜꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯈꯟꯈꯤꯕꯅꯤ ꯉꯁꯤꯒꯤ ꯐ꯭ꯂꯦग ꯑꯣꯐ ꯇꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ ꯂꯦꯠ ꯄꯥꯎꯅ ꯍꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯃꯅꯨꯡ ꯍꯨꯟꯖꯤꯟꯅ ꯂꯩꯕꯅ ꯑꯃꯗꯤ ꯗꯨꯀꯥꯟ ꯂꯩꯇꯕ ꯃꯈꯣꯏꯅ ꯆꯦꯡ ꯑꯃꯗꯤ ꯑꯇꯩ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ COVID-19 ꯁꯟꯗꯣꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯣꯛꯗꯥꯎꯟ ꯇꯧꯕꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯍꯦꯟꯒꯠꯂꯛꯂꯤ ꯑꯁꯤꯒꯨꯝꯂꯕ ꯇꯟꯖꯥ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯝ ꯆꯥꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯗꯒꯤ ꯈꯔ ꯃꯈꯩ ꯀꯣꯛꯅꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯐꯣꯡꯗꯣꯛꯈꯤ ꯇꯨꯡꯗ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯃꯤꯅꯤꯁꯇꯔꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯁꯦꯟꯁꯤꯌꯦꯜ ꯀꯃꯣꯗꯤꯇꯤꯁꯤꯡ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯄꯂꯦꯜꯗꯒꯤ ꯂꯝꯊꯥꯈꯤ ꯍꯥꯏꯔꯤ Khengzoi border area Mol Champhau Praja Miyamda Yinthoknaba ngasi aina flag off tawraga thakibani officers sing agents sing na beneficiaries sing laira leita sing chumna phajana yenaba aina sigi praja da appeal se tawge aduna masigi COVID-19 si contain tawnaba hotnabada praja miyamnasu section na yumda phajana leibiu mapandagi Burmadagi foreign pot lawsanba to'u Apex Court की order amana Congress tagi changsalakuna minister gi fam pairamba TH Sam Kumar Manipur Legislative Assembly gi Speaker Y Kem Chan na luchingba State Assembly Tribunal na disqualified tawkre Speaker na haikibagi matung ina minister sigi mathakta case taraga manga file tawrki panba yabadi Minister Sam Kumar masamangna Legislative Assembly gi member oirambadagi tonanarabagi resignation pisalakrabani Sam Kumar 2017 gi Assembly election da Congress ticket gi karaklaga BJP Alliance government ta yauduna minister oiba wasak laukibani Sri Naorem Sam Kumar 7 Andro Assembly constituency karakpa magi kesi koi tongan ba kes tara manga lai masih pulap punsalakanda matam sanga susang kesi adi tribunal da sathadana lakpadagi mangondagi sien ba yaru da praman kaya leibna koi india gi kanugi 10th schedule gi makhada Indian National Congress da karaga segi Treasury bench phamdana mantri oiba sina sien ba yada khudam ma oirakanda masi koji handa kitam haja batai 11 gi Legislative Assembly gi magi matam duba ki oina ngasi dege horakanda ma disqualified tawre 7 Andro Assembly constituency dagi Manipur Legislative Assembly gi mihut oiramba Naorem Sam Kumar Manipur Legislative Assembly gi membership oibadagi ngasi March ki tang 19 dagi disqualified oiraba maramna 7 Andro Assembly constituency gi seat asi house da hangle haina Manipur Legislative Assembly gi secretary na thadorokpa cherolamana hairi Kakching district ki ngasi ayo pung taruk tagi hauduna Kakching Kaithilda manamasing insang napi yonba mioi khara thongnarakuna potchai yonaba unakhe miyamsu magi manamasing insang napi leinaba honakhe potchai leibada mi amaga social distance oina feet ahum natragana meter amamam lapnana haiba du miyamna thawwa isa sadabagumna magi pot leinaba honabagi mamita ki grocery dukan sing thong hanghanduna miyamna acha thak amadi nongmagi changdraba yadraba polam sing leina ki petrol pump da miyamna thaw lohona nanaba queue lepna basu yauna ki hairi
Kakching district ki sorada COVID-19 thengnanaba government na curfew thamkibana maram oiraga sora bazar dukan sing thong hangna kide Kakching lamkhai dasu dukan sing thong hangna kide police na achat ok chatpa thingbaga akanba ngak sen bagi thabak chathaki Kakching district ki wabgai bazar dasu ayukta miyam na kaithil da thongnaraktu na pochai leinaki oil pump da thau hanaki Curfew manungda miyam punba chathok jasin toramba amadi lambida gari thauduna chatpa thengnarabadi aini matungina police department na darkar leiba action lokhutkani haina manipur gi DGP na phongdorakre DGP na makha taraduna center amasung state government na coronavirus sandorokpa thengnanaraba makhal makha kayagi thabak sing lokhatli thabak sing asigi manungda state asi Sinthungna curfew thamliba asisu amani hairaduna Manipur Police Department ki maikaidagi miyamna central amasung state government ki guidelines sing ngangna chatuna COVID-19 miyam marakta sandorokpa thingnana nabasu miyamda appeal torokli curfew manungda pochai yenthongna bagi thabak tauriba ase authorized personnel singda chathok chasin tawba yagani miyamna grocery dukan singdagi pharmacy dagi Sana thangnaba hidak leiba tarabasu imung amagi mioi amakhattamak thokpiraku loinana pochai leiba matamdasu queue da leptuna social distance ngangna chatpiyo hairi DGP na makha taraduna miyamna COVID-19 sandorokpadagi laukhalakpa section thorang ama oina dharmagi oiba lining laisol gi thabak mandir masjid amadi church singda pundanabasu miyamda appeal torokre State government nasu mapandagi lakpa miwai kaya quarantine centers sing hangdok tuna laina asi makha tana sandok tanaba akan ba section thorang lokhatli state government na lokhal lakliba preventive measures mayam si lokhat pada miyam na Manipur Police Department bu mateng pangbiyo karigomba curfew asibu thugaiduna lambi sarakta miyam punba maram leitana gari thoba chatpa thengnarabadi police department nasu logi matungina matik chaba action lokhat kani Ngasi Jiribam district asida COVID-19 dagi ngak thongnana bahaiduna Jiribam gi municipality area singda sanitization gi thabak thoram leptana pangthokle Jiribam Municipality Council gi Executive Officer M. Surjit Singh na phongdorakpada Jiribam District dasu COVID-19 dagi ngak thoknana bahaiduna Fire Service Jiribam Municipal Council amadi Jiribam Police ka punna sanitization gi thabak thoram ase pangthokle hairaduna ngase disinfected calcium chloride amadi phenol na chingba amadi chaithoke spraying tauba public placing haibadi market placing railway station gari khampham na singba singda Chaithokliba Makhatana Chang Naina sanitization program asi chathakigani haiki Makhatana phongdorakpada COVID-19 asidagi ngakthongnana ba ekhoi punna thabak tawminasi amasung yum da lebiyo haina su phongdorakhi SPM Movie Singh MPS na phongdorakpada su ngasi fawbada Jiribam Fire Service Jiribam Municipal Council amadi Jiri Police loinana railway station asida leiriba paramilitary force sing nasu public place maruaina market railway station singda disinfected spray kapthoktuna COVID-19 lagi ngakthoknana bakanna honari loinana Jiribam railway station asida mapal state rom dagi changlakpa train na purakpa sing fazana section thorang laukhatli aduga mapal dagi lakpa gari thauba mioi singsu section thorang laukhatli haiki loinana gari thauliba mioi singna karigumbada masada problem oirakpa tarabadi khudakta manak nakpada contact tawbiyo haibana chingba wafam kayasu phongdorakhi Technopal District Police ki SP TH Bikramjit Civil Administration More ani gi meeting makada More da leiriba tungan ba CSO singgi luching basing Watam ASP Technopal TH Krishna Tombi ASP Operation More Amit ASP LO Sangboy Gangte SDPO L Megavarna OC Dilip Kumar OC CDO Praksha Amadi Manipur Rifles ki makok thongba officers kaya ga punna khosamnaduna tamthiraba coronavirus asinagi kharata oirabasu ngakthokna bahaiduna More town pumbada amorakai sing sengbaga loinana Manipur Fire Service ki tanker sing season aduna bleaching powder na chingba hidak kaya haptuna More town da kapthoki
asigumlaba afaba khongthang asida More Town gi praja kayana thagatpa phongdoroknarakhi Kakching district ki Palel area gi oina su COVID-19 dagi section thorang lokhatpa oina ngasi district administration gi midyeng makhada Palel gram panchayat Palel police Palel fire service amadi Palel bazar board action committee na Palel primary health center Palel kulag amadi Palel bazar gi akoibada fire tanker season aduna disinfectants liquids kapthokre ngasi gi disinfectants liquid thoram aduga mari leinana Palel bazar board action committee gi finance secretary jibanna phongdorokpada Haujik Malem gi mafam sin bathungna sandorokliba COVID-19 coronavirus tagi ngak thoknabagi damakta section thorang lokhatpa oina ngasi Palel area gi tongan ba mafam singda hidak kapthokpagi thabak ase paikhatpane miyamna su central government amadi state government na lokolagliba section thorang gi niyom niti sing ase ngakna chatpiduna aikhoi punna leina layong asidagi ngak thokna na ba honabada amata oina honaminase haina appeal torokli Maroina, Hujiksi, Maroina, Malingoeva, Aki Belena, si Povada, Malingoena Masigi, Sapsaba, we can bung them up, Nakopungam, Vaccine, later Tribuna Maramueraga, Maroina, Amagamaga, Naxinana, Laitava, Madi, Langan, Piriba, Litinium, Sinachida, Damasigi, Miam Punam, Quingana, Minadona, High, Layong Ashidagi, Kuding Mug, Nakopungam, Navagi, Malemda akiba ma oinariba COVID-19 na maram oiraduna lebaga sige oina lockdown leikibana maram oiraduna Khangabok Assembly constituency gi tongan ba mafam singda leiba disabled person sing amadi kana leijadraba singi yumda BJP Manipur Pradesh ki hanagi Vice President Thokchom Jadumanina chatuna yengsen baga loinana mating pangkhre ngasi kendra sigi tongan ba mafam sing chatuna yengsen kibaduda BJP Thawal District ki President Yumnam Kumarjit Singh su saruyaki amadi yengsen bada hojik paliba lenga asina miyamda tha ahungi cheng free da pigane haikibagi matungina Chanana ba cheng hawai thauna chingba pikibani amadi phibam chadana leraba yum kai natai chada ba kaya busu semjingani haina thokchom jadubani singna phongdoraki Hauji miyamna mi painari ba malemgi oina laicharama oiriba coronavirus COVID-19 dagi ngak thoknana ba achouba thodang loriba Manipur Police bu thagat paga loinana police personnel singbu safe oina ba haiduna Thawal district ki Khongjom Kaichel da leiba Sapam primary gi proprietor Sapam Binamadop Elias Nauchana Khongjom police station dangase 100 ml gi hand sanitizer kun mask yangkhai amasung hand glove chama mating pangkhre Polam sing adu Khongjom PS ki OCM yumjaw bagi kuthangda amuk PS asigi personnel singda yenthokre hairi Amaromda COVID-19 gi mipaiba asum hengalakli ba sidagi ngak thokna na ba haiduna ngase Singa Idol Club na Wangkhem Gram Panchayat ka khusam naraga GPS na konba mafam singda maruina Singa Kul apunba lai khurumpham masjid sing miyam toina tinba mafam sing amadi oil pump mamang na chingbada fogging tawkhre hairi maduda GPS ki pradhan MD Fazal Khan su saruyaki hairi maragasida Leirongthel Gram Panchayat na konba mafam sing da sungasi panchayat asigi pradhan Salam Kumar amadi atai ward member sing na lekai gi club ki thaumi singa khusam naraga ngasi GPS na konba mafam sing da bleaching powder chaithokpaga loinana miyamda marks kaya masu lemna yenthokre hairi Manipur yauna malem gi leba kaya da sandorokliba tamthiraba coronavirus asidagi chection na leinaba Manipur sarkar na lockdown tokibadagi border town More gi praja singna cheng gi awaba mayok na ramba adubu hojik paliba Sri N Birena Luchingba BJP sarkar asina miyam gi awaba ubiduna hayeng More town dasu hayeng cheng yentoklagani hairi hayeng yentok kadoriba miyang gi cheng sing adu magi lekai amadi village sing gi agent sing da ngasi pikre hairi ba cheng sing adu agent sing na yumthong khudingmakta chatuna miyam da phangalagani hairi Manipur Pradesh Congress Committee MPCC ki spokesperson 32 Wangkhem SC ki MLA ke Megachandra lebagasida leiriba miyoy amatana Indian Constitution gi mayokta lepangamde wafam asinga se pangthokiba press briefing amana MLA ke Megachandra na phongdorokibani mahana hai Manipur Legislative Assembly ki speaker na Andro SC gi MLA TI Syam Kumar gi matakta lawrakiba fireb adu thagatli adubu Fireb adudi yamna thengmale TI Syam Kumar bu disqualified tawnabagi achumba YL phangnaba
ꯍꯣꯠꯅꯕꯗ ꯆꯍꯤ 3 ꯆꯪꯈ꯭ꯔꯦ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯀꯦꯁ ꯊꯥꯡꯒꯠꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯣꯔꯠ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯆꯠꯇꯨꯅ ꯀꯣꯔꯠ ꯑꯁꯤꯅ ꯑꯣꯔꯗꯔ ꯄꯤꯔꯛꯇꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯗꯨꯒꯤ ꯍꯤꯌꯥꯔꯤꯡ ꯆꯠꯊꯅꯕ ꯁ꯭ꯄꯤꯀꯔꯗ ꯈꯪꯍꯜꯂꯛꯈꯤꯕꯗꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯄꯨ ꯊꯥꯒꯠꯂꯤ ꯃꯗꯨꯕꯨ ꯁ꯭ꯄꯤꯀꯔꯅ ꯉꯁꯤ ꯇꯤ.ꯑꯩꯆ. ꯁ꯭ꯌꯥꯝꯀꯨꯃꯥꯔꯕꯨ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯊꯦꯡꯃꯜꯂꯦ ꯆꯍꯤ 5ꯒꯤ ꯇꯥꯔꯝ ꯑꯣꯏꯕ ꯂꯦꯖꯤꯁꯂꯦꯇꯤꯚ ꯇꯦꯟꯌꯔꯒꯤ ꯃꯅꯨꯡꯗ ꯆꯍꯤ 3 ꯆꯪꯍꯟꯈꯤꯕ ꯍꯥꯏꯅꯁꯨ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕꯁꯤꯅ ꯇꯥꯏ ꯃꯗꯨꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯄꯤꯔꯤꯕ ꯂꯣ ꯃꯌꯥꯝꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯉꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯣꯏꯕꯗꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯈꯤꯕꯁꯤꯅ ꯇꯥꯏ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯈꯤꯕ श्री टी.आई. श्यामकुमार मासी डिस्क्वालीफाई तौनबो होनबदा चही 3 यामना सांगबा लो कोर्ट सिंगदा थेंगनबसी अवाबा मा ओइखि हानबदा ऑनरेबल स्पीकर की ट्रिब्यूनल कोर्ट नोइनना अखोइगी ऑनरेबल हाई कोर्ट की मथंगदा मु ऑनरेबल सुप्रीम कोर्ट यामना सांगना चही 3 अखोइना केस थेंगनरपा सिंगदा अवाबा मा ओइखि MPCC की फ्रंटियल ऑर्गेनाइजेशन सिंह मेंबर सिंह कांग्रेसमैन सिंह ना मालेम की ओइना संदोरकलिबा कोविड-19 कोरोना वायरस की थेंगनानबा अमदि मणिपुर मियाम की ममल यामलबा पुंसी कनबा मियाम द पांगबा याबा मतेंग पिनाननबा MPCC की प्रेसिडेंट M ओकेंद्रना थादोरपा चेरोल मना हाइदे चेरोलसना मखा तारदुना चाहि कुंदगी ननिफु फावगी मनुंगदा लेबा कांग्रेस खुदिंगमकना मियामना सोशल डिस्टेंसिंग तौबदा हॉस्पिटलाइजेशन तौबदा नोमगी चंगदबा याद्रबा पोलम सिंह हिदाक इसिंगना चिंगबा गवर्नमेंट की कोविड-19 रिलीफ फंड की मखादा यंथोकपदा गवर्नमेंट की गाइडलाइन सिंग ngakna chanananaba mateng pangnanaba hairi amadi state asigi luraba fivam ase mayoknabada MPCC na quick response team QRT ama semle QRT gi member sing khudaktagi oiba थबक थौरम सिंगिदमक्ता कौबा यागने फोन नंबर सिंग अदुदी मणिपुर प्रदेश यूथ कांग्रेस 8414871718 मणिपुर प्रदेश महिला कांग्रेस 8974897375 मणिपुर प्रदेश सेवादल 8837376702 ने हाइना चेरोल मखातारी कोविड-19 थेंगननबगीदमक्ता प्राइम मिनिस्टर नरेंद्र मोदी ना आयुष प्रोफेशनल सिंगा वीडियो कॉन्फ्रेंस की खुतांगदा खनानैनख्रे पीएम मोदी ना हाइखिबदा वर्ल्ड हेल्थ ऑर्गेनाइजेशन WHO की लमजिंग लमता की मखादा कोविड-19 बु लाक्सिननबगे पाउजेल आयुष मिनिस्ट्री ना संदोरपगीदमक्ता मिनिस्ट्री असिबु थागतले आयुष साइंटिस्ट ICMR CSIR अमदी अतै रिसर्च ऑर्गेनाइजेशन सिंगा पुन्ना एविडेंस बेस्ड रिसर्च तौगदबने हाइबा वाफम सु फोंदोके आयुष हिदाक पुथोकलिबा सिंगना मियामना यामना डिमांड तौरिबा सैनिटाइजर सिंग पुथोकनाबसु पीएम मोदी ना अपील तौकी नोएडा दा अहुम अमसुंग ग्रेटर नोएडा दा अनि पॉजिटिव ओइरखिबगा लोइनाना उत्तर प्रदेश के गौतम बुधनगर दा कोविड-19 नाब मिगी मसिंग 19 सुरे उत्तर प्रदेश की ओइनादी कोविड-19 की केस 50 सुरे ngasi gi nabi jungba matung फावबदा इंडिया दा अपुनबा केस 54 हेनख्रे मियोय कुनमाथोइना सीख्रे मियोय मारिफुना फहनबा ngamख्रे मरगसिदा हिदाक फंगदबदगी खुदोंग चादबा मियामना मायोकनरे हाइरी दिल्ली की बेंगोली मार्केट हिदाक योनबा अर्जुन कौबा दुकानदार अमना हाइखिबदा डिस्ट्रीब्यूटर सिंगदगी हिदाक मरांग कायना फंगबा ngamdre हिदाक लेतबना मरम ओइरदुना हिदाक लेबा लाकबा सिंगदा हिदाक पीबा ngamdre अतोपा हिदाक योनबा दुकानदार अमना हाइखिबदा डिस्ट्रीब्यूटर सिंगदगी हिदाक लेबा चटपदा फंगबा ngamdre मरसिदा टाटा ट्रस्ट ना कोविड-19 ना सोहलबा सिंगीदमक्ता लुपा करोड़ 4 सिजनगदौरी सेंफम असे मेडिकल पर्सनल गिदमक्ता पर्सनल प्रोटेक्टिव इक्विपमेंट सिजनगनी हाइरी अफगानिस्तान दा लेबा गुरुद्वारा मदा अटैक चथदुना मियोय 15 हातखिबगी थौदोक्ता चेनबनी हाइबा मोहम्मद मुस्लिम कौबा केरला दगी नहा अमा सेंट्रल सिक्योरिटी एजेंसी सिंगना फाननबा थीरी हाइरबा मियोय असे इंग्लिशिंगनी तरागा नेपाल दा यूनाइटेड अरब इमिरेट्स UAE दा चटखिबनी मफम अदुदा महा ग्लोबल टेरर ऑर्गेनाइजेशन दा यावरमखिबनी हाइरी आईसिस पब्लिकेशन दा महा के फोटो के कोनाना अरबिक दा थोनबा ममिंग अबू खालिद अल हिंदी हाइना फोंगलकपदगी मसक खंगलखिबनी हाइरी अफगानिस्तान की कैपिटल काबुल दा लेबा गुरुद्वारा अमदा खुलाई मतिक चाना पाइबा सुइसाइड बॉम्बर अमना युमसकैसा नुमिता अटैक चथबदा मियोय 15 अदु सिखिबनी अरोइबदा मरुइबा पाउ मोहन्ना पिजरी
COVID-19 pandemic sandorpa amadi laina asi mayoknanaba medical material ton ani dasmik taru airlift tawduna Manipur da thunglakre. Sangai Express ki nisikanda sapam na Chief Minister COVID-19 Relief Fund da lupa lakh mga donate tawkre. Chandil District ki Khengjong amadi Chapikarong miyamna yanthongna nanaba essential items sing Minister led Paodam lamthakre. Loinana Prime Minister Narendra Modi na ayus na sanitizer sing puthongna nanaba appeal tawkre. Ngasi damakta di mes Paodam loisindari miyam bomohan na khurumjari.